ꯃꯛꯇꯗ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏꯆꯥ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦ ꯑꯁꯤ ꯍꯨꯝꯅꯤ ꯁꯨꯕ ꯑꯣꯏꯅ ꯅꯨꯃꯤꯠꯀꯤ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯖꯈꯤꯗꯦ, ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5, 2020 ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯆꯈꯤꯕ ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯂꯣꯟ ꯃꯄꯤ ꯃꯩꯇꯩꯂꯣꯟ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯆꯤꯊꯍꯧꯕ ꯈꯔ ꯉꯁꯤ ꯃꯦꯟꯁꯤꯟꯖꯒꯦ꯫ ꯈ꯭ꯋꯥꯏꯅ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗꯤ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣꯇ ꯇꯥꯡ꯫ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯑꯁꯤꯗ ꯇꯥꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯛꯅ ꯌꯥꯝꯅ ꯇꯥꯡꯏ, ꯇꯥꯡꯅ ꯐꯪꯕꯅꯤ, ꯑꯇꯥꯡꯕ ꯄꯣꯠꯅꯤ ꯇꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯃꯩꯇꯩ ꯋꯥꯍꯩꯗꯤ ꯋꯥꯍꯩ ꯑꯃ, ꯈꯣꯟꯊꯣꯛ ꯑꯃ, ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯖꯕ ꯊꯦꯡꯅꯖꯩ꯫ ꯄꯨꯡꯂꯣꯟꯁꯤꯒꯤ ꯃꯩꯇꯩꯂꯣꯟꯅ ꯍꯥꯏꯕ, ꯃꯩꯇꯩꯂꯣꯟꯅ ꯇꯥꯛꯄ, ꯃꯩꯇꯩꯂꯣꯟꯗ ꯂꯩꯔꯝꯕ, ꯃꯩꯇꯩꯂꯣꯟꯗ ꯊꯦꯡꯅꯕ, ꯃꯩꯇꯩꯂꯣꯟꯗ ꯐꯪꯕ, ꯃꯩꯇꯩꯂꯣꯟꯅ ꯁꯥꯐꯣꯡꯕ, ꯃꯩꯇꯩꯂꯣꯟꯅ ꯃꯥꯂꯦꯝꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ, ꯀꯣꯔꯧ ꯅꯣꯡꯗꯣꯟꯅ ꯄꯟꯊꯧ ꯏꯄꯥꯅꯤ, ꯃꯥꯂꯦꯝ ꯂꯩꯅ ꯄꯥꯂꯦꯝ ꯏꯃꯥꯅꯤ꯫ ꯆꯍꯤꯒꯤ ꯀꯨꯝꯗꯝꯕ ꯃꯀꯨꯝ ꯊꯥꯅ ꯌꯧꯔꯛꯄꯗ ꯅꯣꯡꯗꯣꯟ ꯊꯛꯇꯒꯤ ꯑꯀꯤꯕ ꯐꯪꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯧ ꯏꯄꯥꯅ ꯈꯤꯛꯊꯔꯛꯀꯤ ꯊꯥꯗꯔꯛꯈꯤ꯫ ꯃꯁꯤꯅꯁꯨ ꯃꯗꯣꯝꯗꯤ ꯂꯥꯏꯔꯣꯟ ꯂꯥꯏꯁꯣꯟꯗ ꯍꯩꯅ ꯏꯄꯥꯅꯤ, ꯍꯌꯥꯅ ꯏꯃꯥꯅꯤ ꯇꯥꯛꯂꯤ꯫ ꯃꯗꯨꯗꯤ ꯅꯣꯡꯗꯣꯟ ꯊꯛꯇꯒꯤ ꯄꯟꯊꯧ ꯏꯄꯥꯅ ꯍꯩꯅ ꯍꯩꯊꯔꯛꯏ, ꯃꯗꯨꯕꯨ ꯈꯥꯗ ꯍꯌꯥ ꯏꯃꯥꯅ ꯍꯩꯅ ꯌꯥꯏꯌꯦ ꯍꯥꯏꯕꯒꯤ ꯍꯩ ꯍꯌꯥꯌꯦ ꯍꯥꯏꯕ ꯂꯥꯏꯔꯣꯟ ꯂꯥꯏꯁꯣꯟ ꯂꯥꯏꯋꯥꯁꯦ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯍꯩꯊꯔꯛꯈꯤꯕ ꯇꯥꯡꯂꯕ ꯄꯣꯠꯆꯪ ꯑꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯇꯤꯟꯅꯔꯒ ꯇꯥꯏꯕꯪ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯌꯨꯝꯕꯥꯟꯕ ꯅꯨꯄꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯆꯥꯗꯥ ꯅꯧꯗꯥ ꯐꯪꯗꯦ, ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯠꯇꯅꯗꯤ ꯃꯋꯥ ꯑꯉꯥꯡ ꯐꯪꯗꯦ꯫ ꯑꯁꯤꯕꯨꯅꯤ ꯇꯦꯡ ꯇꯦꯡ ꯇꯦꯡꯗꯣꯇ ꯇꯥꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯇꯔꯨꯛ ꯑꯁꯤ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯄꯣꯠꯁꯛꯅꯤ ꯇꯥꯛꯂꯤ꯫ ꯃꯁꯤꯁꯨ ꯏꯌꯦꯜꯍꯧ ꯏꯅꯨꯡꯁꯦꯝ ꯏꯁꯩꯍꯧ ꯑꯣꯏꯕꯒꯤ ꯁꯔꯨꯛꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯦꯟꯁꯤꯟꯕ ꯇꯦꯟꯇꯤꯛꯅ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝꯗ ꯑꯍꯨꯝꯅꯤ꯫ ꯑꯍꯥꯟꯕ, ꯃꯤꯇꯩ ꯄꯨꯡꯒꯤ ꯃꯔꯨ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔꯗꯪ꯫ ꯑꯅꯤꯁꯨꯕꯗ, ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯌꯥꯏꯗ ꯑꯉꯧꯕ ꯆꯔꯟꯅꯕ ꯐꯤꯉꯧ ꯌꯦꯠꯂꯤꯕꯒꯤ ꯃꯔꯝ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯂꯤ ꯑꯉꯥꯡꯕ ꯃꯆꯨꯅ ꯑꯣꯏꯕꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ, ꯃꯩꯇꯩ ꯄꯨꯡꯒꯤ ꯄꯨꯡꯁꯥꯗ ꯃꯔꯨ ꯑꯃꯁꯨꯡ ꯃꯅꯥꯎ, ꯃꯀꯣꯛ ꯃꯃꯩ ꯅꯠꯇ꯭ꯔꯒ ꯑꯣꯏ ꯊꯪꯕ, ꯌꯦꯠ ꯊꯪꯕ, ꯑꯣꯏ ꯊꯪꯕꯅ ꯃꯔꯨ, ꯌꯦꯠ ꯊꯪꯕꯅ ꯃꯅꯥꯎ, ꯄꯨꯡꯃꯥꯏ ꯑꯅꯤ ꯂꯩ꯫ ꯃꯩꯇꯩ ꯄꯨꯡꯒꯤ ꯁꯥꯑꯣꯡ ꯁꯥꯗꯥ ꯇꯦꯟꯇꯛꯅ ꯇꯣꯡꯁꯥꯡꯅꯩ꯫ ꯃꯔꯨꯗꯤ ꯈꯔ ꯆꯥꯎꯕ ꯃꯥꯏꯀꯩꯗꯨꯅꯤ꯫ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯄꯥꯒꯤ ꯃꯇꯤꯛ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯅꯤ꯫ ꯄꯨꯡꯒꯤ ꯃꯅꯥꯎꯗꯤ ꯈꯔ ꯄꯤꯛꯄ ꯃꯥꯏꯀꯩꯗꯨꯅꯤ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡꯅꯤ꯫ ꯄꯤꯒꯤ ꯃꯇꯤꯛ ꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯁꯝꯅ ꯃꯩꯇꯩ ꯄꯨꯡꯒꯤ ꯃꯔꯨ ꯃꯅꯥꯎ ꯑꯅꯤꯗꯤ ꯃꯔꯨꯅ ꯂꯥꯏꯅꯤꯡꯊꯧꯅꯤ, ꯃꯅꯥꯎꯅ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯩꯇꯩ ꯄꯨꯡꯌꯩꯕꯅ ꯈꯨꯠ ꯌꯦꯠꯅ ꯃꯅꯥꯎꯗ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯅ ꯃꯔꯨꯗ ꯌꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄꯥꯒ ꯄꯤꯒ ꯑꯅꯤꯗꯒꯤ ꯇꯥꯏꯕꯪ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄꯒꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯄꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯄꯥ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯗ ꯄꯨꯝꯁꯤꯟ ꯁꯤꯟꯅꯗꯨꯅ ꯀꯠꯊꯣꯛꯆꯩ, ꯑꯗꯨꯒ ꯄꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯄꯤ ꯑꯣꯏꯔꯤꯕ ꯃꯁꯥꯅꯧ ꯂꯥꯏꯔꯦꯝꯕꯤꯗ ꯄꯨꯝꯁꯤꯟ ꯁꯤꯟꯅꯗꯨꯅ ꯄꯤꯊꯣꯛ ꯀꯠꯊꯣꯛꯆꯩ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯄꯤ ꯄꯥ ꯑꯅꯤꯃꯛꯅ ꯇꯥꯏꯕꯪ ꯌꯨꯝꯕꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯄꯤꯕꯒ ꯂꯧꯕꯒ, ꯑꯃꯒꯤ ꯃꯁꯥꯕꯨ ꯑꯃꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯄꯨ ꯄꯥꯟꯕ, ꯃꯄꯨ ꯄꯥꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯄꯥ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯔꯤꯕ ꯄꯨꯡ ꯃꯔꯨꯕꯨ ꯈꯨꯠ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯌꯦꯡꯅ ꯄꯦꯟꯕ ꯃꯈꯩ ꯅꯣꯏꯗꯨꯅ ꯌꯩꯅ ꯁꯥꯟꯅꯖꯩ, ꯑꯗꯨꯒ ꯄꯤ ꯑꯣꯏꯕꯒꯤ ꯂꯝꯗꯥꯡ ꯑꯣꯏꯔꯤꯕꯤ ꯄꯨꯡ ꯃꯅꯥꯎꯕꯨ ꯈꯨꯠ ꯌꯦꯠꯅ ꯃꯇꯥꯡ ꯆꯥꯅ ꯌꯦꯡꯅ
पेनब मखै यैदुना नोइना सानजरी असुमना ताइबंग युम्बान मपुंग फारी अमरोमदा हक्चांगी साओंग साथेक मनिंग तमना थेकना नौना सानबबु जगोई कौई जगोई मौंग कयाबु पुन्ना अनोइरोन कौनरी मसिबु सु येलो इनिंगसेम इसैहो अदुगी सरु अमनी हाइबसे थबकना थवंगना तांगली मथंग अनिसुबदा मैतै पुंगी पुंयाइदा अंगौबा अपाबा चरन्नबा फिंगौना येलिबगी मरम थमजगे मैतै पुंगदी लाइनिंगथौ लाइरेंबी पीपा अनीगी अपुनबा मसकनी पंथौ इपा सोरारेनगा पलेम इमा मालेम लेमगा अनीगी अपुनबा मसकनी मरम अमदा लाइनिंगथौ खुरंबदा हे लाइनिंगथौ माइगैने फिजेट लेतेंग ओइरिबा हाइबदी अहांबना फिजेट ओइबबु माइकैने फिजेट ओइबा कौई मथक्ता लैबा कोरो इपागा खादे लैबा मालेम इमागा अनीगी अपुनबा मसक ओइरिबा मैतै पुंगी मयाइदा अपाबा चरन्नबा फिंगौना येतपदी लाइनिंगथौ लाइरेंबी अनीबु पुन्ना फिथोन फिचेट लेतेंगबनी मदुदी मथक्की नोंथौ इपागा खादे लैबा मालेम इमागा अनीगी langtainafam samnafam tainafam maridi malangba nungsitnani thakka khaga anina leinariba mari asidi matam punamakta ahing nungthil kangdana amana amabu thadokna de kauna de kaina de tatna thanaba leite anigi mahusha khusemna thokpa akungba apaba leichin nongphaina khanba कुप्पबु अनीगी पुंगी मरु मनाव लाइनिंगथौ लाइरेंबी अनीबु पुन्ना फिजेट लेतेंग ओइना लौदुना लेचिन्ना पाना कुप्पा नोंफाइना लन्ना खनबा असुमना सैथादुना अपाबा चरन्नबा फिंगौना मैतै पुंगदा लेतेंग फिजेट ओइना येतुना फिथोनबनी मितै पुंगदी सेंबिबमपु लाइनिंगथौ लाइरेंबी अनीना मरु मनाव ओइदुना अमत्ता ओइना पुन्ना लेदुना मपुंग फाइ हाइबगिसु ममिंग पुंग कौरी मसिमंगना मितै पुंगदा पुंगयैबना खुद सोकना लाइबक कटना खुरुमनरी मथंग अहुम सुबदा मितै पुंगदा अंगांग मचुगी पुंगली ओइबगी मरमदा वफम खरदंग थमजगे मदुदी लाइरोन लाइवा लाइसोन यावबा पुयादगी वारोन मते खरदंग यंगमिनसी मदुदी हुम्मिथौइकान सिदबमपु गी इरिक इचुम चुमद्रेनबु ताइबंगना इया इरेपनबा लाइरोनगी ममी मतम मवोंग मतौबु ngasiगी मवोंग लौना हयेंगी ममी थमना पथापकी लेका फलिये हयाहुम असुमना सैथारी लाइरोन लेवा असिना तसेंगना ताकनिबदी येक तरेत सलाइचा अइखोइसे लाइगी मचा मसुनी लाइगी चदा नौदानी हाइबसिनी लाइरोन लेवा लाइसोन असिदा इथौइकान सिदबा मपुगी इरिक इचुम चुमद्रेनबु ताइबंगना इया इरेपनबा हाइरिबसिना तसेंगना ताकले येक तरेत सलाइचा अइखोइसे इथौइकान सिदबा मपु हाइबदी सलाइलेन सिदबदगी समथरकपा इना इपुदौ पाखंबना येक तरेत सलाइचा पोकले मसिदगी समथरकपा इरिक इचुम चुमद्रेन अदुना चदा नौदा हौजिकसु येक तरेत सलाइचा ओइदुना मैना वाई तांगना समना ई मरी ओइना हिंगलिबा ई मरीनी ताकपगी मौओंग लौदुना अंगांगबा मचुगी पुंगली ओइना चटनरिबसिनी अंगांगबा मचुगी पुंगली मतंग असिदा टेंशन जरे वीडियो असिगी कानबा फंबिरगदी चैनल असी सब्सक्राइब तोबियु अनोबो कया फंबिनबा बेल आइकॉन प्रेस तोबियु अमसुंग लाइक कमेंट शेयर तोबियु ngasiगidi matang asida tangai minarasi haina khwai punamuku khurumjari।